Assam ki Margherita the leiba ashanba yum amada ngarang Assam Police na thiba humbagi thabak chathabada Manipur Dagi Meeoi Yaona Meeoi ahum drug gram chahunga kunmapan dasmik nipan amaga Konana Phare hairi Faraba Meeoi sing adudi Sanjeev Kumar thang A amade maya magarni pau asina hai police na akak namba pau ama fangbadagi ledogi brila gate maya da leiba ashanba yum aduda thiba humbagi thabak chathabada polam sing adu fagat pangongthibani polam sing adu tongan ba packet kunmapan da haptuna thanambani Margherita gi sub-division police officer Sambhavi Misrana hai thodok asi tharaga Margherita police na chawa drug fagatpa asi ahum subani faraba drug sing asi lupa lakh nipan dagi tara fawi mamat oigadi thodok aduda sale oina lupa lakh amarom su fagatpa ngamde senfam adu thidoktuna chap chaba value khangdoknaba honare faraba mioi ahum adu hauzik police ki custody da leiri amadi makha chana thiba hubagi thabak su jathari haina su mahana makha chana phongdokki